Kolkata da nupi Dr. Gang Rep tawbada natana hat khebagi thokdok Manipur da sungasi pung kunmari ana layeng lepkkadouri. Kolkata da leiba RG Medical College da nupi trainee Dr. ama Gang Rep tawbaga loinana tamthina hat kheba thokdok adu yaningda bu phonok tuna heng lebak sinba thungna Dr. singna ana layenggi thabak sing lep tuna protest tawnana ba warep laukhre. Indian Medical Association IMA gi protest asi saukaladuna Manipur su hayeng ayuk pung taruk tagi tha asigi tranipan gi ayuk pung taruk fawo emergency service sing yaudana ana layenggi thabak pumba lepagi khongjang changchil lagani haina Indian Medical Association Manipur State Branch ki Vice President Dr. Ngangom Arun Kumar na phongdokre lamphenna leiba Indian Medical Association IMA gi hall da paumi singa unabada Dr. Ngangom Arun Kumar na hai medical service lepagi khongjang asi hayeng ayuk ki pung taruk tagina mathang numit ki pung taruk phabu sangchin gadabani hokhiba August 8 da Kolkata da thokhiba thokdu adu akan mamong da condemn tawe khongjang asida Manipur da lairiba Dr. Health Care Professional sing saruk yagani thokdok asida chenaba miyoi sing logi matung na chairak pibuga loina na central law semduna Dr. Nurse amadi health worker sing bungak sen gadabani pungkun mari medical service lepa asida emergency gi oina di konsel loi hanigi matogum nungti gi chatharakpa na laing adu pungkun mari gi oina di lep lagani thokdok asigi matang na Kolkata High Court na su Kolkata Police na lokhot liba thabak thoramda pendabdagi CBI da case asi sinanaba khangan kiba laikhre loinana medical student sing thokriba tamchiraba miyat asi yaningda phongdok tuna protest tawda attack tor paga loinana RG Medical College ki saruk kaya ama laikhidraba medical student adubu phangkhiba mafam sing yekhai tuwaibagi thabak chathakhi thokdok asimak case asiga mari lainana evidence sing manghan tahan nabagi thong amani khongjang asigi manung channa state asida lairiba medical college RIMS Jenims SAIS amasung CMC hospital amadi clinic ki resident doctor amadi medical professional sing da tongan ba mafam da amuwa base thetuna wakat khongjang changchin gadauri amorom da RIMS ki media cell gi thadorok pa cherol amana hai India pumbagi oina sathagadaba medical service lepagi khongjang asida RIMS ki oina supung kunmari medical service lepkkadouri adubu emergency servicing gi oina di khongjang asi konsiloi Jenims ki oina su khongjang asi sokat kani haina medical superintendent Professor KH Lokesona khangalakle amarom da RIMS ki media cell dagi thadorok pa cherol amana hai India pumbagi oina chathagadaba medical service lepagi khongjang asida RIMS ki oina supung kunmari medical service lepkkadouri adubu emergency servicing ki oina di khongjang asi konsiloi Jenims ki oina khongjang asi sokat kani haina medical superintendent Professor KH Lokesona khangalakle amaram the Association of Healthcare Provider India Manipur chapter ki president Dr. Palen Khundongbam amasung secretary Dr. James Elangbam na thadrok pa cherol amana hai Kolkata ki RG Medical College da PG tamleba Dr. ama rep tokduna tamthiraba mihat adu akan mamong da condemn tawe amarom da RIMS ki media cell dagi thadrok pa cherol amana hai India pumbagi oina chathagadaba medical service lepagi khongjang asida RIMS ki oina supung kunmari medical service lepkkadouri adubu emergency servicing gi oina di khongjang asi konsiloi Jenims ki oina su khongjang asi sokat kani haina medical superintendent Professor KH Lokesona khangalakle amaram the Association of Healthcare Provider India Manipur chapter ki president Dr. Palen Khundongbam amasung secretary Dr. James Elangbam thadrok pa cherol amana hai Kolkata ki RG Medical College da PG tamleba Dr. ama rep tokduna tamthiba mihat adu akan mamong na condemn tawe healthcare provider asigi makhada leba hospital singna pungkun mari changsin ga dauriba khongjang asida saruk yagani hanagum nungtingi tawramba OPD IPD OT amasung diagnostic ki oiba servicing lepkani adubu emergency service ki oina di hangani haire